ꯅꯨꯡꯄꯣꯛ ꯁꯃꯥꯏꯒꯤ ꯍꯞꯇꯥ ꯀꯩꯊꯦꯜ ꯀꯥꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗ ꯈꯥꯝꯃꯤꯕ ꯒꯥꯔꯤ ꯃꯌꯥꯝ ꯂꯥꯛꯏꯕ ꯀꯁꯇꯃꯔ ꯃꯌꯥꯝ ꯄꯣꯠ ꯆꯩ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯌꯥꯝꯈ꯭ꯔꯕꯣꯠꯅꯤ ꯁꯦꯜ ꯍꯞꯇꯥ ꯀꯩꯊꯦꯜ ꯇꯧꯋꯦ ꯁꯤꯗ ꯄꯣꯠ ꯆꯩ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯀꯁꯇꯃꯔ ꯃꯌꯥꯝ ꯄꯣꯠ ꯆꯩ ꯂꯩꯅꯔꯤ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯅꯣꯡꯄꯣꯛ ꯁꯃꯥꯏ ꯑꯁꯥ ꯒ꯭ꯔꯥꯎꯟꯗ ꯇꯧꯋꯦ ꯃꯌꯥꯝ ꯂꯩꯕꯤꯅꯤꯡꯕꯁꯤꯡ ꯂꯥꯛꯑꯒ ꯂꯩꯕꯤꯌꯣ ꯑꯆꯥꯄꯣꯠ ꯕꯣꯔꯥ ꯃꯈꯜ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝ ꯁꯥꯟꯅꯩꯅꯤ ꯁꯤꯅꯦ ꯇꯨ ꯌꯣꯜꯂꯦ ꯒ꯭ꯔꯣꯁꯔꯤ ꯑꯥꯏꯇꯦꯝꯗ ꯍꯥꯟꯅ ꯎꯠꯂꯛꯑꯒꯦꯗ ꯀꯩꯅꯣ ꯌꯣꯜꯂꯤ ꯃꯌꯥꯝꯁꯦ ꯃꯈꯜ ꯂꯣꯏꯅ ꯐꯪꯗꯕ ꯂꯩꯇ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯐꯤꯔꯣꯟꯒꯤ ꯑꯥꯏꯇꯦꯝ ꯁꯣꯝꯅ ꯄꯩꯉꯤ ꯂꯩꯔꯦ ꯐꯤꯔꯣꯟꯒꯤ ꯑꯥꯏꯇꯦꯝꯁꯨ ꯂꯩꯔꯦ ꯐꯤꯔꯣꯟꯒꯤ ꯑꯥꯏꯇꯦꯝꯁꯤ ꯂꯩꯔꯦ ꯂꯨꯄꯥ 5 ꯄꯤꯕꯗꯩ ꯍꯧꯔꯦ ꯐꯤꯔꯣꯟꯁꯦ 5 ꯄꯤꯕ 10 ꯄꯤꯕ 50 ꯄꯤꯕ 100 ꯄꯤꯕ ꯂꯣꯏ ꯁꯨꯅ ꯁꯤꯁꯨ ꯅꯨꯄꯤꯒꯤ ꯅꯨꯄꯥꯒꯤ 50 ꯌꯣꯟꯕ 100 ꯌꯣꯟꯕ ꯌꯥꯝ ꯌꯥꯎꯔꯦ ꯍꯦ ꯅꯨꯄꯤꯒꯤ ꯅꯨꯄꯥꯒꯤ ꯐꯖ ꯌꯥꯝ ꯌꯥꯎꯔꯦ ꯀꯔꯤꯒꯤ ꯏꯝꯐꯥꯜ ꯆꯠꯂꯒ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏꯅꯣ ꯊꯧꯕꯥꯜ ꯆꯠꯂꯒ ꯁꯤꯗꯩꯗ ꯂꯥꯛꯑꯣ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯂꯥꯛꯇ꯭ꯔꯦ ꯑꯣꯗꯦ ꯍꯧꯖꯤꯛꯇ ꯀꯥꯏꯕꯗ ꯉꯥꯏꯔꯤꯕ ꯏꯄꯥ ꯆꯥꯕꯗ ꯂꯩꯔꯦ ꯁꯤꯗ ꯍꯥꯏꯗꯤ ꯖꯔꯁꯤ ꯂꯩꯔꯦ ꯁꯦ ꯎꯔꯕꯁꯦ ꯁꯦ ꯍꯧꯖꯤꯛꯇ ꯀꯥꯏꯔꯤꯕꯅꯤ ꯁꯦ ꯂꯂꯤꯇꯥ ꯕꯤꯔꯗꯦ ꯍꯧꯖꯤꯛꯇ ꯀꯥꯏꯔꯤꯕ ꯀꯣ ꯁꯤꯗ ꯐꯖꯕ ꯂꯩꯔꯦ ꯍꯥꯏꯕ ꯌꯦꯡꯉꯣ ꯑꯣꯂ ꯌꯦꯡꯗ꯭ꯔꯗꯤꯅꯦ ꯈꯪꯗꯕꯅꯤꯀꯣ ꯐꯖꯕꯁꯦ ꯃꯌꯥꯝ ꯂꯩꯅꯔꯦ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕꯁꯤꯅ 50 ꯄꯤꯕ 100 ꯄꯤꯕ ꯁꯣꯜꯗꯨꯅ ꯂꯨꯄꯥ 150 ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯔꯤꯕ 50 ꯈꯛꯇꯅꯤ ꯄꯣꯠ ꯂꯣꯏ ꯁꯨꯅ ꯐꯪꯉꯦ ꯁꯤꯗꯩ ꯐꯪꯗꯕ ꯂꯩꯇꯦ ꯐꯤꯔꯣꯟꯒꯤ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯂꯣꯏ ꯁꯨꯅ ꯐꯪꯉꯦ ꯂꯣꯏ ꯁꯨꯅ ꯐꯪꯉꯦ ꯐꯪꯗꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁ꯭ꯀꯨꯜꯒꯤ ꯕꯦꯒ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯉꯥꯡꯒꯤ ꯈꯣꯡꯎꯞ ꯃꯣꯖꯥ ꯐꯨꯔꯤꯠ ꯃꯣꯖꯥ ꯈꯣꯡꯒ꯭ꯔꯥꯎ ꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤ ꯑꯍꯟꯕ ꯂꯣꯏ ꯁꯨꯅ ꯐꯪꯉꯦ ꯁꯦ ꯐꯪꯗꯕ ꯂꯩꯇꯦ ꯋꯥꯂꯦꯠꯇꯨ ꯌꯥꯝ ꯌꯥꯎꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯣꯁ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯌꯪ ꯑꯣꯔꯤꯖꯤꯅꯦꯇꯦꯠ ꯌꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯇꯦꯝꯄꯔ ꯒ꯭ꯂꯥꯁ ꯇꯧꯅꯤꯡꯉꯁꯨ ꯂꯣꯏ ꯌꯥꯎꯏ ꯂꯣꯏ ꯐꯪꯉꯤ ꯀꯤꯆꯟ ꯑꯥꯏꯇꯦꯝ ꯀꯤꯆꯟꯒꯤ ꯍꯣꯝ ꯀꯦꯌꯔ ꯑꯥꯏꯇꯦꯝ ꯂꯣꯏ ꯐꯪꯉꯦ ꯑꯗ ꯐꯤꯔꯣꯟꯒꯤ ꯑꯥꯏꯇꯦꯝ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯒꯤ ꯈꯣꯡꯎꯞ ꯁꯦꯟꯗꯜ ꯄꯥꯝꯃꯁꯨ ꯂꯣꯏꯅ ꯐꯪꯉꯤ ꯁꯦ ꯄꯩꯉꯤ ꯂꯩꯔꯤꯁꯦ ꯑꯩ ꯑꯇꯩ ꯌꯥꯝ ꯎꯠꯂꯛꯈꯤꯒꯦ ꯌꯥꯝ ꯋꯥꯠꯂꯤ ꯂꯩꯔꯁꯦ ꯀꯤꯃꯦꯟ ꯑꯥꯏꯠ ꯁꯦ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯂꯩꯅꯤꯡꯕ ꯕ꯭ꯂꯨꯇꯨꯠꯀꯤ ꯄꯣꯠ ꯆꯩꯁꯤꯡ ꯏꯌꯥꯝꯕꯩꯁꯤꯅ ꯃꯑꯣꯡ ꯏꯇꯥ ꯇꯥꯔꯦ ꯁꯦꯝꯕꯤꯔꯦ ꯊꯝꯕꯤꯔꯦꯅꯦ ꯁꯤꯗ ꯇꯨ ꯄꯣꯁꯀ ꯇꯧꯔꯒ ꯄꯣꯠ ꯁꯤꯠꯇꯦ ꯈꯪꯗꯦ ꯑꯗꯨꯗꯤ ꯂꯩꯒꯗꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯁ꯭ꯋꯥꯏꯗ ꯒ꯭ꯔꯣꯁꯔꯤꯒꯤ ꯑꯥꯏꯇꯦꯝꯒꯤ ꯂꯣꯏ ꯂꯩꯔꯦ ꯑꯂꯨ ꯇꯤꯜꯍꯧꯁꯦ ꯆꯥꯝꯃ ꯀꯌꯥꯅꯣ 100 ꯀꯦꯖꯤ 2 ꯃꯈꯥꯏ ꯑꯂꯨꯗꯤ 150 ꯑꯅꯧꯕꯗ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ 3 ꯇꯧꯅꯤ ꯈꯪꯉꯤ ꯇꯧꯔꯝꯗꯥꯏꯗ ꯑꯣꯏꯅ ꯂꯧ ꯂꯥꯛꯀꯦ ꯑꯁ ꯑꯂꯨꯒ ꯁꯤꯠꯈ꯭ꯔꯕꯖꯥꯠꯅꯤ 100ꯒꯤ ꯀꯦꯖꯤ 5ꯅꯤ ꯑꯗꯣ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯃꯣꯏ ꯆꯪꯉꯝꯗꯥꯏꯗꯤ 3 ꯇꯧꯕꯅꯤ 3 ꯇꯧꯔꯀꯥꯟꯗ ꯂꯩꯒꯦ ꯑꯂꯨ ꯃꯄꯣꯠ ꯂꯩꯔꯦ ꯇꯤꯜꯍꯧ ꯃꯄꯣꯠ ꯂꯩꯔꯦ ꯁꯤꯗ ꯁꯤꯠꯃꯟꯗꯅ ꯃꯌꯥꯝ ꯍꯣꯜꯁꯦꯜꯗ ꯄꯨꯔꯥ ꯊꯥꯗꯣꯛꯏꯁꯦ
Ada telur. Alu sama kaya. Ayam ba? Alu sama kaya no? Sama manga. Orang alai di taruk tahu ya ni ne. Unda orang tu di. Hong maza. Hong ba. Ngang sata jenggi ke loi lai re. Tu. Maza lai re. Nupi gi nupa gi. Puri jam lai re. Phangdaba mat lai tre. Se thang cha khuding gi napok samai hogi police station ga thangna leibo primary health center ga thangna leibi sida ida dum leibo la pak da sauna market tawra wat play tre alu kg de kaya sama ge manga o loi manari nei loi hangmane se o kilo ani sine mu hongi ne jude moya da ama makai ka hari Sajana grocery item atane leinje grocery item no hotel je lai saring ba sapo cha ge kahong cha ge bora cha ge loi phange mem lai nei chanui mem oi biji se ane spai de si pareng su nga kari ge loi sunu phange sini nga te kulai ning su nga te kulai re loi phangdo leite haira dum phangi leine ringa ase kai lo no to yole sa jam yole min phang sini koi hafta kai khel napok samai ye nasa ground da pangthok liba thangja khuding gi tawriba market min singna china ngamdra pura khairam bazar da ko leigumne kada masi mi je ngasai na mu hele yam hojik te phana ma da du nu dawr am thongmar kini kai no nu dawram je polo selak pagi am honge ba alu khangde telo khangde am honge aduna hong singse asige hong ma khallaga ma leine na bagi am thongnar khin nu dawram dram hena maka ara phajing gi de ngana laga leire sana ba am yaw kha sini hafta kai then boxamai na sa ground pangthok liba ado koi mai gi watpalite numidang pung 3 9 phone ka then pham dise mai post se floodlight loina akoi be se floodlight loina nga loina thalaga pangthoi ne ka then kabiro ka then kabiro lebi lao na sa ground da mayam da sum phangdabam to lite side su loina yoli mayam jin asawai da khakta na te yoli side su lo yoli pare mayam block se side lo silage nungare mathang gi block to mu thenarase